everyone, welcome back to my channel Gitanjali Storytime in Manipuri. Ngasi su wari ama puraga lakchare. Ngasi gi wari sidi World War II gi manungda thoudok ama thokhi. Sigi thoudok sina America gi history se change sogiba adugumba thoudok amani. Asigi thoudok asina yamna influent oiba yamna powerful oiba family US gi family amagi landmi army amada thokhibani. My maming se Joseph Patrick Jr. gawe. Joseph Patrick Jr. से जुलाई की 25, 1915 सिदा नंतकेस बीच है मैसेच्यूसेट्स USA दा मासे पोगने मागी मापा जोसेफ पैट्रिक सीनियर सिना बिजनेसमैन अफावम ने अदगी फिलैंथ्रोपिस्ट ओए अदगी मयाम गे चैरिटी गैम तौरगा पॉलिटिशियंस ओइरगा यामना मोइगी फैमिली से मोइ जेनरेशन अनि अहुमदगी दगी पावरफुल ओइरगा पैसा नुंसा amna paiba adugumba imung mayam tena affluent oiba family adugumba degi hawrapane Joseph se ado maigi machimanau sina mapane maigi mama Rose Fitzgerald sizu socialite amani aduga mazu philanthropist amane aduga mama sina Boston gi mayor gi machanupi neba adi loina mag maigi mama gi side gi mapa gi side gi loina mag anambana khoi gi politician gumba powerful oiba adugumba ngata oi ada machimanau mapan sida Joseph sina khwaidagi ahan jegi masi amna luna tawre maigi ma angang ori ngai dagi my family gi adagi di my mapu bok sing moi sing ma se pasana groom tawraga hayongai future president oidoini adagi moina zu predict taweba Joseph sina Roman Catholic ki ahamba dugumba US president Roman Catholic oibana oiduini khotuini kai moi mayam naga predict ka tawraga maje early dagi ha kanu tawe tare angang ori ngai mai chalu dagi groom tawre hadi sigi kanu je language ta mo du lam amagi manungda maje so yam pai larik se phabada maje all rounder amane pura sports ta zu adagi di larik ta zu mase tokimatic phabasida mana मागी कॉलेज ग्रेजुएशन लोइरकांदा टॉप डिस्टिंक्शन गा फंगागा टॉप खैदी पुरा अखोगी ऑनर रोल गा फंगागा अदुगा मखा ताना हार्वर्ड की लॉ स्कूल सिदा मासे लॉ तमथादोइने जोसेफ की मचमनाउ से मापन ओरगसु मोइसे यामना कंपटीशन यामथेना हेल्दी कंपटीशन हाइदारे मै मचमनाउ मरक सिदा द कनाने हेली खोलेना अदुगा मागा याम इहननदबा मागी हेक मखासिना जोन गवे जोन जिगा मोयनी से यामना कंपीट होले को मपान आइबली नयामबना दु फंगदी नंगसि दु फंगदबुनि ननाउ नुपाना दु तौरगा ननगा दबै तौद्रिबा ना बानी जु चही याम खेनबा नते चही अमा मखाय अदु मंगाइरे खोले काइनागा यामना healthy di oi nungju loina mak nungsinai du su amthena healthy oi ba competition da tawraga Joseph sina ka adare ne maya magi mama gi side dei su mapa gi side ki family sina amna lun tawba always the first choice oi ba maje hai kanu ma tawba da first choice di Joseph te ya ba logo magi apamba hango khon tawraga adumaina aduga topa machimnau sing jodi haidi moina ngang bu du di Joseph na ngang bu se hena moina lowe अरे मागी लो कन्ना तमिंगागी लोरमदाई की साइसिदा वर्ल्ड वार 2 सिदा US से पार्टिसिपेट तौरनी हाइना पाउ लाइ कन तौरे पाउ थोए हाइदि मयाम न्यूज़ ता लोइनम हापे अमेरिका ना वार सिजु यावरमदबने अदुबु जापान ना पर्ल हार्बर दा हवाई दा लेबा अदुगी पर्ल हार्बर दा मोइना अटैक तौबनेबा अदुदगी US से वार यावग्रने पर्ल हार्बर दा अटैक तौबा मतुंगदगी दी 1941 गे जून दा माना मागी लो स्टडी से तोक्थोगा US की नेवल रिजर्व ता यावरदोनी अदुगा मासिना ट्रेनिंग लोरे मतुंगदा मेगी तांग मंगा 1942 सिदा मासे ड्राफ्ट तवे जोसेफ सिगी थबक तोखरकपा खोलकपा दगिनी मागी कनु मयाम से अदो किमतिक फबसना मागी प्रमोशन से जर लौना काखलेबा जोसेफ से बाय जून 1 1944 ददी 10 खबा मतम सिदा माजिना 25 combat mission adagi tour ani aduzu liberator bomber squad patrol unit 110 and high asigi sida maze youngest bomber squad oina su phangamni ko adagi di magi loinamak mission kari krak se loisalaktana khotana maji yumda hanbagi eligible oirabane adubu mana loisalage hallage khole mayum dagisu moi sumna kanda ahalaman singduna nang yare nang mission nangi complete oire hajik saida kanogi senator gi dagi di mayor gi board gi
ꯆꯦꯟꯅꯕ ꯈꯣꯠꯅꯕ ꯃꯣꯏꯁꯨ ꯃꯊꯪ ꯁꯨꯃꯥꯏꯅ ꯃꯦꯌꯔ ꯑꯗꯒꯤꯗꯤ ꯀꯥꯎꯟꯁꯤꯜꯗꯒꯤ ꯃꯦꯌꯔꯗꯒꯤ ꯁꯦꯅꯦꯠ ꯑꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯅꯪꯁꯦ ꯑꯗꯨꯒꯤ ꯍꯧꯅꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯇꯧꯔꯒ ꯃꯥꯁꯦ ꯍꯣꯏꯅ ꯍꯥꯏꯔꯝꯃꯒ ꯃꯥꯅ ꯇꯣꯛꯑꯝꯗꯥꯏꯒꯤꯁꯤꯗꯩꯁꯤꯗ ꯃꯤꯁꯟ ꯑꯃ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯟ ꯑꯃ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯤꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯦꯟꯖꯔꯁ ꯑꯣꯏꯕꯁꯤꯅ ꯃꯌꯥꯝꯁꯤꯅ ꯁꯨꯁꯥꯏꯠ ꯃꯤꯁꯟ ꯀꯩꯁꯨ ꯍꯥꯏꯅꯩꯌꯦꯕ ꯗ ꯃꯤꯁꯟ ꯑꯣꯐ ꯗꯨꯝ ꯀꯥꯏꯁꯨ ꯍꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯃꯣꯁ ꯑꯣꯐ ꯃꯣꯏ ꯑꯗꯨꯗ ꯂꯩꯕ ꯑꯅꯝꯕꯅ ꯄꯥꯏꯂꯠꯁꯤꯡꯁꯦ ꯑꯁꯤꯒꯤ ꯃꯤꯁꯟꯁꯦ ꯂꯥꯛꯄꯁꯤꯗ ꯂꯩꯊꯣꯛꯑꯒ ꯂꯣꯏ ꯆꯠꯂꯦꯕ ꯀꯅꯥꯝꯐꯥꯎ ꯁꯤ ꯃꯤꯁꯟꯁꯦ ꯇꯧꯅꯤꯡꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯤꯁꯟꯁꯤꯁꯨ ꯀꯩꯅꯣ ꯍꯥꯏꯌꯦ ꯑꯣꯄꯔꯦꯁꯟ ꯑꯦꯐ꯭ꯔꯣꯗꯥꯏꯇꯤ ꯁꯤꯒꯤ ꯃꯤꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯁꯤꯗꯤ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯋꯥꯟꯁ ꯍꯥꯏꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯟꯁ ꯏꯟ ꯑ ꯕ꯭ꯂꯨ ꯃꯨꯟꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯗꯤ ꯅꯨꯡꯇꯤꯒꯤ ꯊꯣꯛꯄ ꯅꯠꯇꯕ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯟ ꯑꯃꯅꯦꯕ ꯁꯤꯒꯤ ꯃꯤꯁꯟꯁꯦ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯒꯗꯧꯁꯦ ꯍꯟꯗꯕꯤꯗ ꯃꯥꯅ ꯑꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯔꯅꯦꯕ ꯃꯤꯁꯤꯡ ꯑꯅꯝꯕ ꯏꯌꯥ ꯇꯧꯕꯗꯒꯤ ꯃꯣꯏ ꯈꯔ ꯈꯛꯇ ꯑꯁꯤꯒꯤ ꯃꯤꯁꯟꯁꯤꯗ ꯃꯥꯅ ꯄꯥꯏꯂꯠ ꯑꯣꯏꯅ ꯑꯣꯄꯔꯦꯇꯤꯡ ꯄꯥꯏꯂꯠ ꯑꯣꯏꯅ ꯁꯤꯒꯤ ꯖꯁ ꯃꯤꯁꯟꯁꯤꯒꯤꯗ ꯃꯣꯏ ꯃꯤꯗꯣ ꯂꯩꯇꯕꯒꯤ ꯃꯥꯅ ꯇꯧꯔꯦ ꯍꯥꯏꯅ ꯃꯥꯅ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯔꯦꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯁ ꯃꯌꯨꯝꯗꯒꯤ ꯆꯦ ꯆꯥꯡ ꯊꯥꯛꯑꯦ ꯈꯣꯠꯂꯦ ꯃꯣꯏ ꯑꯗꯨꯅ ꯌꯥꯔꯔꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯗ꯭ꯔꯣꯕꯅꯤ ꯈꯣꯠꯇ꯭ꯔꯣꯕꯅꯤ ꯀꯩꯒꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯋꯥꯔꯗ ꯌꯥꯎꯔꯒ ꯂꯩꯔꯒ ꯃꯥꯒꯤ ꯁꯨꯝ ꯅꯥꯀꯟꯗ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯖꯣꯟꯁꯦ ꯑꯗꯒꯤ ꯃꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯣꯞꯄꯁꯤꯡꯁꯤꯅ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛ ꯑꯥꯔꯃꯤꯗ ꯂꯣꯏꯅ ꯂꯤꯁ ꯇꯧꯏꯀꯣ ꯂꯤꯁ ꯇꯧꯔꯒ ꯁꯨꯝ ꯅꯥꯀꯟꯗ ꯃꯥꯅ ꯄꯥꯏꯂꯠꯀꯤ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯥ ꯇꯥꯕꯁꯤꯡꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯥꯒꯤ ꯍꯦꯛ ꯃꯈꯥꯁꯦ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯑꯁꯤꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯥꯅꯒ ꯃꯤꯒ ꯃꯥꯒꯤ ꯄꯨꯔꯥ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯃꯤ ꯑꯃ ꯃꯥꯒꯤ ꯇꯤꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯇꯤꯝꯁꯤꯃ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯅꯣꯡꯃꯩ ꯃꯔꯛꯇ ꯃꯥꯅ ꯀꯜꯂꯒ ꯃꯥꯒꯤ ꯁꯤꯅꯤ ꯁꯤꯔꯣꯏ ꯈꯪꯗꯒꯩ ꯃꯌꯥꯝꯗꯣ ꯃꯥꯅ ꯀꯟꯕꯗꯒꯤꯗꯤ ꯃꯣꯏꯒꯤ ꯑꯗꯨꯗ ꯕꯦꯕ꯭ꯔꯤꯒꯤ ꯑꯦꯋꯥꯔꯗꯀ ꯐꯪꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯃꯥꯒꯤ ꯃꯊꯪ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯃꯥꯅ ꯍꯦꯛ ꯇꯧꯔꯨꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯑꯣꯏꯕ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯃꯃꯥ ꯍꯧꯖꯤꯛ ꯃꯄꯥꯒ ꯃꯣꯏꯒꯤ ꯍꯥꯟꯅ ꯖꯣꯁꯦꯐꯇ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯕꯁꯦ ꯖꯣꯁꯦꯐꯀꯤ ꯋꯥꯈꯟꯗꯅꯤꯀꯣ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯃꯣꯏꯅ ꯊꯝꯃꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯊꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯄꯤꯒꯔꯦ ꯑꯇꯦꯟꯁꯟ ꯄꯤꯒꯔꯦ ꯃꯥꯒꯤ ꯐꯪꯉꯤꯕ ꯃꯥꯒꯤ ꯕꯦꯕ꯭ꯔꯤ ꯑꯦꯋꯥꯔꯗ ꯃꯥꯒꯤ ꯃꯦꯗꯜ ꯐꯪꯕ ꯈꯣꯠꯄꯁꯤꯡꯁꯤꯗ ꯑꯗꯒꯤ ꯃꯥꯁꯦ ꯋꯥ ꯉꯥꯡꯕꯗꯁꯨ ꯌꯥꯝꯅ ꯃꯤꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯗ ꯑꯗꯨꯅ ꯑꯩꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗꯧꯕ ꯑꯩꯁꯦꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯁꯨ ꯍꯦꯔꯣ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯃꯥꯗꯣ ꯀꯩꯁꯨ ꯄ꯭ꯔꯨꯐ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯏ ꯋꯥꯈꯟꯗ ꯃꯥꯒꯤ ꯃꯣꯏꯒꯤ ꯃꯕꯨꯕꯣꯛꯅꯦ ꯑꯗꯒꯤꯗꯤ ꯃꯄꯥꯅꯦ ꯃꯣꯏꯁꯤꯅ ꯃꯉꯣꯟꯗꯒꯤ ꯊꯥꯖꯕꯁꯦ ꯈꯤꯇꯪ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯄꯤꯒꯔꯦ ꯍꯥꯏꯅ ꯃꯥꯅ ꯈꯟꯕꯗꯨꯅ ꯁꯤꯒꯤ ꯃꯤꯁꯟꯁꯦ ꯃꯥꯅ ꯇꯧꯕ ꯉꯝꯅꯤ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯗꯅ ꯄ꯭ꯂꯦꯟ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯐꯥꯏꯇꯔ ꯃꯥꯒꯤ ꯀꯣꯝꯕꯦꯠ ꯌꯥꯎꯕ ꯍꯥꯏꯁꯦ ꯃꯥ ꯐꯖꯅ ꯄꯥꯏꯔꯕꯅꯤꯀꯣ ꯄꯥꯏꯕ ꯍꯥꯏꯁꯦ ꯄ꯭ꯂꯦꯟ ꯃꯈꯟ ꯄꯥꯏꯗꯅ ꯃꯥ ꯄ꯭ꯔꯨꯐ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯥꯛꯇꯪ ꯃꯥꯁꯨ ꯍꯦꯔꯣ ꯑꯃ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯁꯤꯗꯦꯟꯗꯣ ꯌꯨ ꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯗꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯋꯥꯔꯜ ꯋꯥꯔ ꯇꯨꯗ ꯃꯥꯒꯤ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯂꯩꯔꯝꯃꯤ ꯈꯣꯠꯂꯝꯃꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯦꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯄꯥꯝꯕꯒꯤꯅꯦꯕ ꯃꯥꯅ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯔꯤꯁꯦ ꯃꯌꯨꯝꯗ ꯏꯖꯝ ꯆꯩꯔꯛꯑꯦ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯜꯂꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯁꯤꯒꯤ ꯃꯤꯁꯟꯁꯤꯃꯗꯤ ꯑꯩ ꯇꯧꯔꯝꯃꯒꯦ ꯑꯩ ꯚꯣꯂꯨꯟꯇꯤꯌꯔꯁꯨ ꯇꯧꯔꯨꯔꯦ ꯃꯤꯉꯩꯁꯤꯁꯨ ꯄꯥꯏꯂꯠꯁꯤꯡꯁꯨ ꯂꯩꯇ꯭ꯔꯦ ꯑꯅꯝꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯀꯣꯝꯕꯦꯠ ꯌꯥꯝꯕꯗꯨꯗꯤ ꯑꯩꯅ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯑꯣꯏꯔꯅꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯅꯝꯐꯨꯗ ꯁꯤꯒꯤ ꯃꯤꯁꯟꯁꯤꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯍꯧꯔꯦ ꯃꯤꯁꯟ ꯑꯦꯐ꯭ꯔꯣꯗꯥꯏꯇꯤꯁꯦ ꯑꯣꯒꯁꯀꯤ ꯇꯥꯡ 23 1944ꯗ ꯃꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯀꯩꯅꯣꯁꯦ ꯂꯣꯟꯆꯀꯤ ꯗꯦꯠꯁꯦ ꯑꯗꯨꯅ ꯖꯨꯂꯥꯏ 1944ꯗꯗꯤ ꯃꯥꯁꯦ ꯏꯪꯂꯦꯟꯒꯤ ꯕꯦꯁ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯖꯣꯁꯦꯐꯅꯦ ꯃꯥꯒꯤ ꯀꯣ ꯄꯥꯏꯂꯠ ꯂꯨꯐꯇꯅꯦꯟ ꯋꯤꯜꯐꯣꯔꯗ ꯖꯦ ꯋꯤꯂꯤ ꯀꯧꯋꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯛꯑꯦ ꯐꯣꯔ ꯋꯤꯛꯁ ꯏꯟ ꯑꯦꯟ ꯑꯥꯎꯠ ꯅꯨꯡꯇꯤꯒꯤ ꯃꯣꯏꯒꯤ ꯀꯃꯥꯏꯅ ꯀꯥꯏꯗ ꯁꯣꯏꯒꯤ ꯈꯣꯠꯈꯤ ꯑꯗꯒꯤ ꯇꯥꯏꯃꯤꯡ ꯈꯣꯠꯄ ꯃꯌꯥꯝꯁꯤꯒꯤ ꯐꯖꯅ ꯔꯤꯒ꯭ꯔꯦꯁꯂꯤ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯦ ꯑꯁꯤꯒꯤ ꯃꯤꯁꯟ ꯑꯦꯐ꯭ꯔꯣꯗꯥꯏꯇꯤꯁꯦ ꯌꯨ ꯑꯦꯁꯀꯤ ꯃꯣꯏꯅ ꯈꯟꯖꯕꯗ ꯒꯣꯟꯅ ꯄ꯭ꯂꯦ ꯋꯥꯟ ꯑꯣꯐ ꯗ ꯕꯤꯒꯦꯁ ꯄꯥꯔꯠ ꯏꯟ ꯌꯨ ꯑꯦꯁ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯋꯥꯔꯜ ꯋꯥꯔ ꯇꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯁꯤꯒꯤ ꯃꯤꯁꯟꯁꯦ ꯀꯅꯥꯝꯐꯥꯎꯅ ꯑꯃꯨꯛ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯀꯣ ꯑꯇꯦꯝ ꯇꯧꯗ꯭ꯔꯤ ꯑꯗꯨꯗꯨꯒ ꯑꯁꯤꯁꯤꯅ ꯅꯥꯖꯤꯁ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤꯁꯤꯒꯤ ꯋꯥꯔꯜ ꯋꯥꯔ ꯇꯨꯒꯤ ꯅꯥꯖꯤꯁꯤꯡꯁꯤꯗ ꯗꯤꯐꯤꯠ ꯇꯧꯕꯗ ꯑꯣꯄꯔꯦꯁꯟ
Aphrodite sina khwaidagi mateng chawna tawdoini haiba war je World War 2 je chahi manga mu sujala bani aduga at this point ko Nazi sing je moi je war se khaga lose tawrak padagi di moi mangningai kai bok leitre haina moi gi war moi khulai ma le yamna sathiba khulai am le asigi khulai je vengeance weapon kawe ado si je Hitler na maming thon gi male moi je pora abanina technique makhan khulai makhan sijanaraga moi gi mi siba sidaba daka tadre moi na lanmi amasung moi gi public hatari civilian singje hard ingai phare haina ekta moi gi araiba kuchukulai singje por aga Hitler jina sijanaraga pokap ta kap oina kapasida asigi vengeance weapon harise masi je bomb amne ba sigi bomb jina Nazi sisna kai doge habada mi gi population ayam taba chau bomb na pham lai dai ne adai sida aim tawraga asigi vengeance weapon je thada doine ba sigi bomb je aduga mi jingje pong loina ma mi wakhanda kanogi kai mak taka tadre loina ma halo sigi bomb jina hat pa yari ngai na dune moi gi kanu je mission jina Nazi gi asigi vengeance weapon jina moina mathong maram khangdana thadarak pasida civilian lising manga muksi aduduga moi manaksida vengeance ki kanu je ki bomb je yam leba vengeance weapon ki kanu bomb je asijina next moi ki target je England da moi ki next target na loina mak mamai leisalaga thambe sigi kanu je tin jawi ko bomb je moina sumna kan ki kapthorak to je aduduna moi asaina England da aim tawraga lei khare na haibadagi US na matamduda kanoga British ka moi ga pull up oina pullaga kano tarombanina team pack oina haitare against Nazi da fight tawbanina US na England gi sida mateng pangadoini haina asigi mission Aphrodite se asise tawbaneba asigi mission jida vengeance ki weapon se destroy tawdoineba Joseph ka mai co-pilot Willie moi ani gi kano se moi ani gi mission je August ki tang trying thoi 1944 sta Joseph se hagulaga ma lai khorim dana khotana mai moi se kano ne ma yamna moi gi family se Catholic ki yam kano oi bai tare yamna religious oi ba doguma family ne aduna ma su hagulaga ma gi ngahak lai ke no mana khorim do ba pan do ba tawre anagi di mai na chatlaga mai gi phone tawmam dagi mai parents kaudana moi ne gi blessings lawre ngasi sne America gi history da kano tawdoini khotoini kaina moi na su pane mangonda kano tawre masigi loi ba gadi nang yumrom da halo kholo kaina ga mama na su na blessing tawre dagi di mana mai favorite manaw no pa do John ji mai makha do phone tawraga ayes mai chatoini khotoini mission Aphrodite do na dagi John do de already khange ma su kano da leibani na military da leibani na mana su best wishes tawraga numitse ma loina prepare ma phimaron setana khotana ma uniform setlaga sai plane ji hanger manaksida ma silai hanger ji manungda changamdai da mana weather si yengi nga hako mana weather si yengaga nong se nongthi nong mangaga leiba kuirabane ba moina hana mamangda kitang mangjongna na ziki kano si mission je launch tawdabne hadubo weather phataba nong chuba khopadagi moina dum postpone tawraga leibdune ba adagi ba se hek changak ba winter changak pasida chauna plane ma leirame plane jigi maming je B24 liberator na hai si floor da leirame mana dum paiba plane ni mana yam tikna khuloi ba plane ni adubo asigi mission jigi mona chatoi ba mission je plane sigi plane jine ba mission je plane sida modification tawraga moi sina kamaina tawne da hojiki leiriba vengeance weapon je anambana moi hojiki spare moi gi leiba extra mayam Nazis ki leiba se ching manung da losala thame ba moina ching manung da tanil da hulaga aduna moina sigi bomb thadaba kothaba mayam je penetrate tawba ngamdre duduna hojiki kano vengeance weapon hojiki bomb sing je amata thugai ba ngamdre ba moi suna kandagi air de kapak pa sing jina aduduna asigi moina leriba concrete ki chauna tunnel tawraga concrete ki chauna moina ching manung da hulaga thamiba asije kadogani habada ground penetrating explosive gomba season dragadi sigi ching jida manung jida penetrate tawraga bomb ji thugai ba ngamaroi aduduna kamai tawne da sigi B24 gi plane se sida lokthok ba ya loina mak lokthok edana lokthoga just moina dakata ba sagi pilot tuna paidori ba ko mai gi ko pilot tuna dakata ba adugi potu ta kitang kha
ꯊꯝꯃꯒ ꯑꯇꯩꯁꯤꯡꯁꯤꯅ ꯍꯦꯛꯇ ꯕꯣꯝ ꯃꯌꯥꯝꯅ ꯃꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯖꯤꯕ ꯃꯌꯥꯝꯅ ꯃꯅꯨꯡꯗ ꯐꯨꯜ ꯍꯥꯞꯆꯟꯗꯣꯏꯅꯦ ꯖꯣꯁꯦꯐꯁꯤꯅ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯥꯒꯤ ꯄ꯭ꯔꯤ ꯐ꯭ꯂꯥꯏꯠ ꯆꯦꯛꯀꯤ ꯃꯥꯅ ꯃꯄꯥꯟꯁꯦ ꯌꯦꯡꯕ ꯈꯣꯠꯄꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗꯁꯨ ꯃꯣꯗꯤꯐꯤꯀꯦꯁꯟ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯄ꯭ꯔꯣꯃꯤꯅꯦꯟ ꯑꯣꯏꯕ ꯃꯣꯗꯤꯐꯤꯀꯦꯁꯟꯁꯦ ꯀꯣꯛꯄꯤꯠꯁꯤꯅꯦꯕ ꯀꯣꯛꯄꯤꯠꯁꯦ ꯑꯅꯝꯕꯅ ꯒ꯭ꯂꯥꯁꯦꯁꯅꯦꯅꯀꯣ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯩꯒꯩ ꯃꯔꯤꯁꯦ ꯂꯣꯏ ꯍꯥꯏꯅ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯩꯒꯩ ꯄꯥꯏꯂꯠꯀꯤ ꯃꯩꯒꯩꯁꯤꯡꯁꯦ ꯂꯣꯏꯅ ꯈꯥꯖꯟꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯦꯟꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯁꯤꯗ ꯖꯁ ꯃꯣꯏꯒꯤ ꯄꯥꯏꯂꯠꯅ ꯌꯦꯡꯕ ꯌꯥꯕꯒꯤ ꯊꯝꯃꯦꯗꯅ ꯀꯣ ꯄꯥꯏꯂꯠꯀꯤꯒ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯠꯅ ꯌꯦꯡꯕ ꯌꯥꯕ ꯈꯛꯀꯤ ꯃꯤꯡꯖꯦꯟ ꯑꯃ ꯊꯝꯃꯒ ꯃꯊꯛ ꯃꯈꯥ ꯂꯣꯏꯅꯃꯛ ꯀꯩꯅꯣꯁꯦ ꯃꯤꯡꯖꯦꯟꯁꯦ ꯂꯧꯊꯣꯛꯑꯦꯕ ꯃꯤꯁꯟꯁꯤꯒꯤꯅꯦꯕ ꯁꯦꯝꯂꯤꯁꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯣꯗꯤꯐꯤꯀꯦꯁꯟꯁꯤꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦꯟꯁꯤꯗ ꯅꯣꯡꯃꯩ ꯍꯥꯞꯄꯁꯦ ꯂꯣꯏꯅ ꯂꯨꯝꯃꯤꯗꯅ ꯅꯣꯡꯃꯩꯁꯦ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯝꯆꯤꯠꯀꯤ ꯃꯈꯣꯛꯁꯦ ꯑꯃꯨꯕ ꯁꯪꯉꯒ ꯅꯣꯡꯃꯩꯒꯤ ꯃꯇꯣꯛ ꯃꯥꯜꯍꯜꯂꯒ ꯂꯣꯏꯅ ꯅꯞꯄꯝꯃꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯣꯕꯚꯤꯌꯁꯂꯤ ꯑꯃ ꯃꯤꯁꯟꯁꯤꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯕꯣꯝ ꯍꯥꯞꯄꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯦꯟꯁꯦ almost 80% ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏ ꯕꯣꯝ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯕꯣꯝ ꯑꯦꯛꯁꯄ꯭ꯂꯣꯖꯤቭꯁꯦ ꯁꯤꯁꯦ ꯄꯨꯔꯥ ꯊꯥꯗꯕꯒꯤ ꯁꯤꯒꯤ ꯕꯣꯝꯁꯦ ꯑꯣꯏꯅ ꯐꯖꯅ ꯐꯤꯠ ꯇꯧꯔꯦ ꯃꯦꯀꯥꯅꯤꯛꯁꯤꯡꯅ ꯋꯥꯏꯔꯤꯡ ꯅꯨꯡꯅꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏꯗ ꯇꯥꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯦꯅ ꯑꯗꯒꯤ ꯃꯤꯁꯟꯁꯤꯁꯨ ꯃꯣꯏ ꯍꯥꯟꯅ ꯃꯣꯏꯒꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯋꯤꯂꯤꯒ ꯀꯩꯅꯣꯁꯤ ꯃꯥꯏ ꯀꯣ ꯄꯥꯏꯂꯣꯠ ꯋꯤꯂꯤꯅꯦ ꯑꯗꯒꯤꯗꯤ ꯀꯦꯞꯇꯦꯟ ꯀꯩꯅꯣꯁꯤꯒ ꯖꯣꯁꯦꯐꯁꯤꯒ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯊꯣꯡꯅꯥꯎꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯁꯦꯅ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦꯟꯁꯦ ꯁꯤꯗꯩꯗ ꯕꯣꯝꯁꯦ ꯍꯥꯞꯄꯝꯅꯤꯅ ꯃꯣꯏꯅ ꯇꯧꯔꯝꯗꯣꯏꯁꯦ ꯑꯥꯔꯝ ꯇꯧꯔꯒ ꯍꯦꯛ ꯑꯥꯔꯝ ꯇꯧꯕꯒ ꯃꯣꯏꯒꯤ ꯁꯦꯐ ꯋꯥꯔꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯥꯔꯝ ꯇꯧꯔꯦ ꯏꯖꯦꯛ ꯇꯧꯔꯛꯑꯅꯤ ꯄ꯭ꯂꯦꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯦꯔꯥꯁꯨꯠ ꯇꯧꯔꯒ ꯆꯣꯡꯊꯗꯣꯏꯅꯦꯕ ꯄꯥꯏꯂꯠ ꯑꯅꯤꯁꯦ ꯃꯣꯏꯁꯦ ꯑꯦꯛꯁꯀꯣꯠ ꯄ꯭ꯂꯦꯟꯁꯨ ꯑꯃ ꯌꯥꯎꯗꯣꯏꯅꯤ 5 ꯑꯃ ꯑꯦꯛꯁꯀꯣꯠ ꯄ꯭ꯂꯦꯟꯁꯤꯅ ꯑꯃꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯒ ꯅꯥꯀꯟꯗ ꯄꯥꯏꯔꯒ ꯃꯣꯏꯁꯦ ꯄꯨꯕꯤꯔ ꯆꯠꯇꯣꯏꯅꯤ ꯆꯠꯂꯒ ꯂꯥꯁꯇ ꯉꯁꯥꯏꯒꯤ ꯅꯥꯖꯤꯒꯤ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯝꯕ ꯃꯐꯝꯁꯦ ꯌꯧꯔꯛꯑꯦꯅ ꯍꯥꯏꯔꯀꯥꯟꯗ ꯖꯣꯁꯦꯐ ꯃꯣꯏꯅ ꯑꯥꯔꯝ ꯇꯧꯕꯒ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯁꯦꯐ ꯋꯥꯔꯗꯁꯦ ꯍꯦꯛ ꯑꯗꯨ ꯍꯥꯏꯕꯒ ꯖꯣꯁꯦꯐ ꯍꯣꯏꯁꯤꯅ ꯆꯣꯡꯊꯔꯛꯇꯣꯏꯅꯦꯕ ꯄ꯭ꯂꯦꯟꯁꯦ ꯑꯗꯨꯒ ꯔꯤꯃꯣꯠ ꯑꯦꯛꯁꯦꯁ ꯇꯧꯕꯁꯤꯅ ꯑꯥꯔꯝ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯆꯤꯡꯗꯨꯗ ꯑꯗꯨꯝ ꯔꯤꯃꯣꯠꯂꯤ ꯑꯗꯨꯝ ꯄꯥꯏꯁꯜꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯆꯤꯡ ꯃꯅꯨꯡꯗꯨꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦꯟꯁꯦ ꯃꯅꯨꯡꯁꯤꯗ ꯌꯨꯡꯖꯜꯍꯜꯂꯒ ꯕꯣꯝꯁꯤꯒ ꯄꯣꯈꯥꯏꯍꯜꯂꯒ ꯍꯧꯖꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯣꯏꯅ ꯂꯣꯠꯂꯒ ꯊꯝꯃꯤꯕ ꯚꯦꯟꯖꯟꯁ ꯋꯦꯄꯟꯁꯤꯡꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯑꯁꯤꯁꯤꯅꯦꯕ ꯄ꯭ꯂꯥꯟ ꯏꯠ ꯋꯥꯁ ꯏꯖꯤ ꯖꯁ ꯁ꯭ꯋꯤꯠ ꯃꯐꯝꯗ ꯌꯧꯔꯣ ꯅꯪ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯣ ꯑꯥꯔꯝ ꯇꯧꯔꯣ ꯁꯦꯐ ꯋꯥꯔꯗꯇꯣ ꯍꯥꯏꯔꯣ ꯁꯨꯝ ꯅꯥꯀꯟꯗꯒꯤ ꯄ꯭ꯂꯦꯟꯗꯨꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯃꯣꯏ ꯇꯧꯔꯅꯤ ꯔꯤꯃꯣꯠꯂꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯑꯅꯤ ꯃꯣꯏ ꯑꯅꯤꯅ ꯆꯣꯡꯊꯔꯅꯤ ꯑꯗꯨꯒ ꯃꯣꯏ ꯉꯁꯥꯏꯒꯤ ꯔꯤꯃꯣꯠ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯨꯅ ꯄ꯭ꯂꯦꯟꯗꯣ ꯄꯥꯏꯊꯔꯅꯤ ꯃꯣꯏꯅ ꯆꯣꯡꯊꯔꯅꯤ ꯂꯣꯏꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯑꯅꯤ very soon he is going to be a president aduneba aimse pre flight check lore aduga by 5:55 moy kanoga willie ne anegidi joseph ne moy plane je take off tawda moy plane je joseph na moy habida tina lumme na dinga sai pairamdai gi pre kono tawdo run chain badu da hekta gari je maning gari je plane je tina lumme ba kaino sai tons and tons of explosive manungduda hapini moina paikhalakpada moi ngasagi escort tawduriba plane singduju lairame moidagi ngatang ka kano take off tawgiba second minute ama ni mamangda take off tawgido aduga joseph ki plane je moina targeted area duda escort tawraga pure once moina cruising altitude ta yaurena haibaga joseph ka kano ga sing haktang relax tawraga moi nang kai tawdoino sigi matungda kai tawdoino haibagi moi se adudu mu pre-check tawba hore aina kari haini nangna kari haini duni na matang lore moi mi hunguri ding loi chongi ko mrung di pakhaline excitement amazu pakhatpazu adagi nga sai safe court to aseng no me sida haiba khotpa maya na hangai duna mock drill ne duna sida haiba khotpa ja si gi wakhanda moi je masa je manung sida khoi kai tare ne butterfly ga phai bu pok se mari ga chatlaga leibam chabam khang da beisa ka se jing ga lawbi adagi di amuk sum da mu excitement zo oi ba ki ba soi ga dara ka tawra moi se lai timing je yauksalapdagi di moi sina hainare phare nang kano tawre mai kano hape khole parachute kan crack nang du yengo check tawre adagi di mai em kan to do ba aim to do mayam ko pse moina loina ma plane ma mode se loina ma arm tawdana khotana loi ba ka just a fraction of second hai moina arm to baga
ꯃꯨꯖꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯕꯒ ꯆꯣꯡꯊꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯍꯦꯛ ꯑꯥꯔꯝ ꯇꯧꯕꯒ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯁꯦꯐ ꯋꯥꯔꯗꯁꯦ ꯍꯥꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯗꯤꯖꯥꯁꯇꯔ ꯑꯃ ꯊꯣꯛꯑꯦꯕ ꯃꯣꯏꯅ ꯍꯦꯛ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯟꯁꯦ ꯑꯥꯔꯝ ꯇꯧꯋꯦꯅ ꯍꯥꯏꯕꯒ US ꯃꯤꯂꯤꯇꯔꯤꯁꯤꯗ ꯅ꯭ꯌꯨꯁ ꯑꯃ ꯄꯤꯒꯗꯕ ꯅ꯭ꯌꯨꯁ ꯑꯃ ꯃꯣꯏꯅ ꯀꯟꯚꯦ ꯇꯧꯍꯧꯗ꯭ꯔꯦꯕ ꯁꯤꯒꯤ ꯅ꯭ꯌꯨꯁꯁꯤ ꯀꯌꯥꯃꯨꯛꯀꯤ ꯌꯥꯝ ꯁꯥꯊꯤꯕ ꯅ꯭ꯌꯨꯁꯅꯣ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯃꯔꯛꯇ ꯏꯒꯣ ꯋꯥꯡꯅꯕꯗꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯦꯁꯦꯖꯁꯦ ꯀꯟꯚꯦ ꯇꯧꯍꯧꯗꯕꯅꯤ ꯀꯥꯏꯁꯨ ꯍꯥꯏ ꯑꯦꯂꯦꯖꯂꯤ ꯀꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯤꯁꯥꯏꯜ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯆꯤꯡꯗ ꯐꯨꯝꯃꯒ ꯂꯩꯕ ꯚꯦꯟꯖꯟꯁ ꯋꯦꯄꯟꯁꯦ ꯃꯤꯁꯟ ꯑꯣꯄꯔꯦꯁꯟ ꯑꯦꯐ꯭ꯔꯣꯗꯥꯏꯇꯤꯁꯦ ꯂꯣꯟꯆ ꯃꯣꯏꯅ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯒꯤ ꯔꯣꯌꯦꯜ ꯅꯦꯚꯤ ꯐꯣꯔꯁꯅꯦ ꯅꯦꯚꯤꯒꯤ ꯑꯦꯌꯔ ꯐꯣꯔꯁꯅꯦ ꯃꯣꯏ ꯃꯌꯥꯝꯅ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯔꯣꯌꯦꯜꯒꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯇꯧꯔꯒ ꯕꯣꯝꯁꯦ ꯊꯥꯗꯔꯒ ꯃꯤꯁꯥꯏꯜ ꯃꯌꯥꯝ ꯊꯥꯗꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯚꯦꯟꯖꯟꯁ ꯋꯦꯄꯟꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯏꯪꯂꯦꯟ ꯂꯣꯝꯗ ꯂꯟꯗꯟ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯤꯇꯦꯟ ꯂꯣꯝꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯥꯖꯤꯒꯤ ꯊ꯭ꯔꯦꯠꯁꯦ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯁꯦꯟ ꯄꯥꯎ ꯃꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯁꯦꯟ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ USꯀꯤꯗ ꯃꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯕꯦꯁꯁꯤꯗ ꯄꯥꯎꯁꯦ ꯌꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯖꯣꯁꯦꯐꯀ ꯀꯩꯅꯣꯒꯅ ꯋꯤꯂꯤꯒꯅ ꯆꯠꯂꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯤꯁꯟꯁꯤꯁꯨ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯦꯕ ꯀꯩꯁꯨ ꯃꯋꯥ ꯍꯥꯏꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯍꯥꯏꯗꯤ ꯃꯤꯁꯟꯁꯦ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯃꯤꯁꯟ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯍꯞꯇꯥ ꯃꯃꯥꯡꯗ ꯍꯦꯛ ꯃꯣꯏꯅ ꯄꯥꯎꯁꯦ ꯇꯥꯔꯝꯃꯒꯗꯤ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯖꯒꯗꯕꯅꯦ ꯁꯤꯒꯤ ꯃꯤꯁꯟꯁꯦ ꯇꯧꯔꯝꯃꯣꯏꯗꯧꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯥꯎꯗꯣ ꯐꯥꯎꯅꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯋꯔꯁ ꯑꯦꯟ ꯑꯋꯔꯁ ꯃꯣꯏ ꯄꯩꯁꯥ ꯔꯤꯁꯣꯔꯁ ꯇꯤꯡꯗꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯅ ꯑꯗꯨꯒ ꯃꯤꯁꯟꯗꯨꯗ ꯆꯠꯂꯨꯕꯗ ꯗꯤꯖꯥꯁꯇꯔꯁꯨ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯤꯁꯨ ꯇꯥꯔꯦ ꯗꯤꯖꯥꯁꯇꯔꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯖꯣꯁꯦꯐꯅ ꯍꯦꯛ ꯀꯣꯠ ꯀꯩꯅꯣꯁꯦ ꯍꯥꯏꯕꯒ ꯃꯥꯒꯤ ꯄ꯭ꯂꯦꯟꯁꯦ ꯇꯦꯛ ꯑꯣꯚꯔ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯇꯦꯛ ꯑꯣꯚꯔ ꯇꯧꯕꯒ ꯃꯥꯅ ꯃꯤꯁꯟꯁꯦ ꯍꯥꯏꯕꯒ ꯋꯤꯗꯤꯟ ꯑ ꯐ꯭ꯔꯦꯛꯁꯟ ꯑꯣꯐ ꯁꯦꯀꯦꯟ ꯃꯣꯏ ꯆꯣꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯦꯀꯥꯅꯤꯛꯅ ꯉꯁꯥꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯃꯣꯏ ꯃꯦꯀꯥꯅꯤꯛ ꯑꯃꯅ ꯕꯣꯝ ꯃꯌꯥꯝ ꯋꯥꯏꯔꯤꯡ ꯇꯧꯕꯁꯤꯗ ꯁꯣꯏꯔꯕꯖꯥꯠꯅꯤ ꯁꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯥꯔꯝ ꯇꯧꯕꯗꯣ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕ ꯍꯥꯏꯕ꯭ꯔꯥ ꯃꯤꯅꯤꯠ ꯑꯃ ꯃꯈꯥꯏ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒ ꯕꯣꯝꯁꯦ ꯑꯥꯔꯝ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯦꯀꯥꯅꯤꯛꯇꯨꯅ ꯁꯣꯏꯔꯒ ꯍꯦꯛ ꯃꯣꯏꯅ ꯑꯥꯔꯝ ꯇꯧꯔꯦ ꯍꯥꯏꯕꯒ ꯉꯁꯥꯏꯒꯤ ꯁꯦꯐ ꯋꯥꯔꯗꯁꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯈꯥꯏꯔ ꯃꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯤꯔꯦꯕ ꯖꯣꯁꯦꯐꯁꯨ ꯁꯤꯔꯦ ꯋꯤꯂꯤꯁꯨ ꯁꯤꯔꯦ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅꯦꯅ ꯂꯩꯔꯝꯃꯤꯕ ꯖꯣꯁꯦꯐ ꯄꯦꯇ꯭रिꯛꯁꯦ ꯁꯤꯔꯦ ꯁꯤꯔꯒ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯁꯤꯕꯁꯤꯅ ꯃꯣꯏ ꯑꯁꯤꯒꯤ ꯃꯤꯁꯟꯁꯤꯅ ꯀꯔꯤꯝꯕ ꯋꯥꯔꯜ ꯋꯥꯔ 2ꯗ ꯏꯝꯄꯦꯛ ꯇꯧꯕ ꯅꯠꯇꯦ USꯀꯤ ꯍꯤꯁꯇ꯭ꯔꯤꯗ ꯏꯝꯄꯦꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯖꯣꯁꯦꯐ ꯄꯦꯇ꯭रिꯛ ꯖꯨꯅꯤꯌꯔꯁꯦ ꯍꯤ ꯏꯁ ꯅꯟ ꯑꯗꯔ ꯗꯦꯟ ꯖꯣꯁꯦꯐ ꯄꯦꯇ꯭रिꯛ ꯀꯦꯅꯦꯗꯤ ꯖꯨꯅꯤꯌꯔ ꯀꯩꯅꯣꯒꯤ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤꯒꯤ ꯍꯦꯛ ꯃꯌꯥꯝꯕ ꯑꯗꯨꯒ JFKꯁꯤꯗꯤ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤꯁꯤꯗꯤ ꯃꯌꯥꯝꯅ ꯁꯦꯀꯦꯟ ꯕꯣꯟꯅꯤ ꯃꯥꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯅ ꯀꯩꯁꯨ ꯃꯥꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯕ ꯅꯨꯄꯥ ꯑꯃꯅꯦꯕ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯅꯦꯕ ꯃꯌꯥꯝꯅ ꯄ꯭ꯔꯁꯤꯗꯦꯟꯅꯦꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯤꯁꯟ ꯐꯦꯜ ꯍꯥꯏꯁꯦ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯠꯂꯦꯕ ꯑꯍꯥꯟꯕꯗꯗꯤ ꯍꯣꯏ ꯃꯤꯁꯟꯗꯨꯗ ꯃꯣꯏ ꯁꯛꯁꯦꯁꯄꯨꯗꯤ ꯑꯣꯏꯗꯦ ꯇꯧꯔꯨꯔꯦ ꯋꯥꯔ ꯃꯣꯏ ꯀꯩꯅꯣ ꯏꯪꯂꯦꯟꯒꯤꯗꯨ ꯀꯜꯍꯧꯔꯦ ꯈꯣꯠꯍꯧꯔꯦꯅ ꯍꯥꯏꯕꯗꯤ ꯀꯔꯤꯝꯕꯨ ꯅꯠꯇꯕꯤꯗ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯅ ꯍꯞꯇꯥ 5 ꯑꯩ ꯉꯁꯥꯏ ꯍꯞꯇꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯞꯇꯥ 5 ꯃꯃꯥꯡꯗ ꯗꯦ ꯍꯦቭ ꯃꯣꯔ ꯗꯦꯟ ꯑ ꯃꯟꯊ ꯊꯥ ꯑꯃ ꯍꯦꯟꯅ ꯂꯩꯔꯤꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯣꯏ ꯀꯩꯅꯣꯒ ꯁꯨꯝ ꯅꯥꯀꯟꯒꯤ ꯏꯪꯂꯦꯟ ꯂꯣꯝꯒ USꯀꯁꯤꯅ ꯀꯩꯗꯧꯕꯩ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ मासे ओइनेना तौबदगी मा सीरे सुमाइना मिशन दा लेट्रे खोत्रेना तौबदगी मे पाउ पुरा स्प्रेड तौरेदना मयामसे लोई फैमिली दुदी डेवास्टेटेड लोई ओइदे एंड देन मोइगी मनुंगदा मिलिटरी गी मनुंगदा अदुबुदी कंट्रोवर्सी मयाम मनुंगदा लेनगी अदो मनुंगदा मोइ मिलिटरी गी मनुंगदा दुम सॉल्व तौनगी जेफ केनेडीना हेक माइगी मयाम बसीबदगी मोइ फैमिली गी सिंगजिना मंगोन दोइन इंजलेदना नेक्स्ट प्रेसिडेंट से नंगनेना अदुदगी मासिना मयाम्बा सिगिबदगी अदगी मिंग माना लौरगा हाइतारेने अदुगी कनोदगी हाइतारे मरमदगी माना पॉलिटिक्स ता खोंगदागिमने अदुगी मतुंग ओइरगा मासिना यूका अमेरिका गी 35th
suba president ne hai war budi September 2nd 1945 ta World War II budi loi gre asigi matung dagi ne JFK na magi politics kanoda political career da mathang khongdara aga magi mina pamna ba khotbaduna mathang manzu council dagi senate magi mayor senate adagi di 35th suba president oigri ne mana America gi adoni mayam yengo laibaktana ama tamame oibana ama oire haido mayam se A++ ta lakpa mayam adu president oidrobane haina amadudi hanna han yengaga su hena importance of piram dabuduna oina moi family gi president oido Kennedy family is moi gi Kennedy family hai se amna powerful oiba paisa da su politics da su khopuso dugumba imung amani moi di suron puron dagi paisa dum paira ga laaba adugumba family mani Kennedy se adubu sadly ma 1963 da ma se assassinate tawre mayam ai gi wari se side lo chinjarage mayam na gi wari sinu ngaragadi like to view share to view subscribe to view mathangi wari da mu thengnarasi